यूनाइटेड स्टेट की प्रेसिडेंट डोनाल्ड ट्रम्प इजराइल रॉकेट लिसिंग कया हेन कपखाइबद सिजनरिबा मिसाइल मखल अमग मानना यूनाइटेड स्टेट की दमक आयरन डोम एयर डिफेंस सिस्टम अमा साबा हौननबा एजुकेटिव टीम ऑर्डर अमा महाकना सही तौरगनी हाइना निंथौकाबा नुमित्ता फोंदोखरे। अखोइन अमेरिकन सिंह ngaksenba ngamgadaba स्टेट अथॉरिटी आर्ट आयरन डोम मिसाइल सिस्टम अमा साबा खुदकता हौबा मथौ तारे हाइना ट्रम्पना मियामीदा रिपब्लिकन कांग्रेसनल रिट्रीट अमदा फोंदोखिबन। डोनाल्ड ट्रम्पना हाइकी सिस्टम असी यूएसए मफम असिदा सागनी अनौब डिफेंस सेक्रेटरी बेक हेना ऑफिस पाइबा हौबा नुमित्ता वा ngangbada डोनाल्ड ट्रम्पना हाइकी महाकना सही तौगदब ऑर्डर मरी मनुंगदा मसिजु अम्मनी। कुमजा 2024 इलेक्शन वोट खोम मतमदा डोनाल्ड ट्रम्पना इजराइल की आयरन डोम सिस्टम की वर्जन अमा यूनाइटेड स्टेट की दमक सागनी हाइन हंजिल हंजिल वसकपसु लेखरबन। नकल अमरोमदा यूएस ता नोंगमदा इमिग्रेंट चत्रे का तरा की चांगदा फगतली हाइरे। यूनाइटेड स्टेट की 93 सुबह प्रेसिडेंट ओइरबा डोनाल्ड ट्रम्पना लेबाक अदुदा आइन की वांगमदा लेसिलिबा मियोइसिंग फगतुना मसा मसा की मरमदा थाखिबगी थबक कन्न चथरी। मस्जिद नतना लेबाक अदुगी ngakselgi lamda singnarakpa singbusu phanabagi thabaksin chatthabagi loinana ngamkhaidaki mitopsing changchillaktanaba thabak kanna paikhatli haire। प्रेसिडेंट डोनाल्ड ट्रम्प महाकी ऑफिस पाइब अहानब चयोलगी मनुंगदा इमिग्रेंट सिंगबु फगतुना मरमदा थाखिनबगी खोंथांग ओइना एजुकेटिव ऑर्डर तरा खुदियक पीखिबगे लोइनना इमिग्रेंट सिंगबु पाकसना थादोखिनबा अमसुंग ngamkhaiगी सरुकसिंग ngaksenab अकन वफम कया फोंदोखिबन। डोनाल्ड ट्रम्प की लेंगाकना लखलकलिबा थबक थौरमसिंग असिदा यूएस कांग्रेस नसु चाउना मतेंग पंगसिल्ली। यूएस इमिग्रेशन एंड कस्टम इंफॉर्मेशन ना फोंदोरपगी मतुंग इनदी डोनाल्ड ट्रम्प लेबाक असिगी प्रेसिडेंट हेक ओइरकपदगी ngasi फाउबदा नुंगती इमिग्रेंट चत्रे का तरारोमगी चांगदा फगतप ngammi। डोनाल्ड ट्रम्प की मतमदा फगतलिबा इमिग्रेंट की चांग असि ममांगदी यूएस प्रेसिडेंट ओइरमखिबा जो बाइडेन अमसुंग बराक ओबामा की एडमिनिस्ट्रेशन मतमदगी सरुक अनि हेना हेल्ले। सिक्योरिटी फोर्स ना लेरक अब्दुगी एटलांटा दलास अमसुंग चिकागो न चिंगमा मफम कयादा पाकसन ऑपरेशन चथदुना इमिग्रेंट सिंग कन्न फगतपगी थबक चथरी। ऑपरेशन असिदा एफबीआई ड्रग इन्फोर्समेंट एडमिनिस्ट्रेशन ब्यूरो ऑफ अल्कोहल टोबैको फायर आर्म एंड एक्सप्लोसिव की एजेंसी सिंगसु याम चाउना मतेंग पंगसिल्ली हाइरे। होमलैंड सिक्योरिटी डिपार्टमेंट की कस्टम एंड बॉर्डर प्रोटेक्शन नसु लेबाक अदुगी ngamkhai सरुकसिंगदा पेट्रोलिंग चतुना इमिग्रेंट सिंग चंगसिल्लप ngamदनब अकन बिसेक्शन थरोंग लखतली। डोनाल्ड ट्रम्प ना प्रेसिडेंट हेक ओइरकपदगी ngasi फाउबदा इमिग्रेंट सिंग कया याम हलनख्रबगे हाइबदु चपचाना फोंदोकप लेत्रबसु यूएस की मिलिटरी प्लेन सिंग सिजिन्नदुना मरमदमदा हलनखिबगी थबक्ति लेप्तन लखतली। हानगी प्रेसिडेंट जो बाइडेन की मतमदा आईसीई न था 12 की मनुंगदा इमिग्रेंट लाख 2,60,000 मरमदा हलनखिब लेख्रबन। मसिना हौजिक फाउबदे ख्वाइदगी ओइना मसिंग यामना हलनखिब ओइरी। डिपोर्टेशन फ्लाइट सिजिन्नदुना इमिग्रेंट सिंग अदु मरमदमदा हलनखिबनी अदुमकपु जो बाइडेन की एडमिनिस्ट्रेशन नदी मिलिटरी प्लेन सिंग सिजिन्नखिब लेति हाइरे। अतोपा पाउ अमना प्रेसिडेंट डोनाल्ड ट्रम्प ट्रांसजेंडर लानमी थिंगिलकपु याबगी ऑर्डर साइन तौग्रे हाइरे। यूनाइटेड स्टेट की प्रेसिडेंट डोनाल्ड ट्रम्प ट्रांसजेंडर ट्रूप्सिंग की मतंगदा डिफेंस डिपार्टमेंट की पॉलिसी सेमदोकनबा एजुकेटिव ऑर्डर अमा साइन तौग्रे। मसिना यूएस ता मिलिटरी दा तुंगदा ट्रांसजेंडर सिंग लानमी ओइना लौबदा अथिंगबु थमजिलकपु याइ हाइरे। डिफेंस सेक्रेटरी पीट होगेस की मफमदा तौकिबु ऑर्डर की मतुंग इना कोविड-19 की वैक्सीन कापु यादबगी दमक थबक्तगी पोथानकिबु नत्रगा मसाना तोक्सकिबु लानमीसिंगसु अमुक हन्ना मफमदा हंजिलहन्नबा खंगहनग्रे। ऑर्डर अदुदा स्पेस ता बेस तौबा यूएस की मिसाइल डिफेंस शील्ड डिप्लॉय तौननबसु खंगहनकी। डिफेंस सेक्रेटरी हेक सेट की ऑफिस पाइब अहानबा नुमित्ता प्रेसिडेंट की एजुकेटिव ऑर्डर असिगी मखादा मिलिटरी दा ट्रांसजेंडर बैन तौरकनी हाइना थाजरी हाइरे। लानमी अमना मसागी नुपा नत्रगा नुपी ओइबगी मसक ताकपगी महूत अतोप जेंडर अमा हाइब तारबदी लानमी अमगी यामना डिसिप्लिन लेबा पुंसी थाजब याब अमसु इकाई खुमनिंगाई ओइबा वसक अदुगा चानदे मसागी पुंसीगा मरी लेनबु ओइरबसु मदुना मिलिटरी की सेम सारगा लेबदी यामना अकाइबा पिनिंगाई ओइ मसिगी वफमसि अमु यंगसिनबगी तंगाई फदब लई हाइना डोनाल्ड ट्रम्पना माकी ऑर्डर अदुदा पनकी हाइरे। प्रेसिडेंट डोनाल्ड ट्रम्पना माकी अहानबा एडमिनिस्ट्रेशन दसु ट्रांसजेंडर ट्रूप्सिंग बैन तौनबा होटनकी अदुबु मदु सही कया कोर्ट चई नदुन लेखी अमसुंग मतुंगदा प्रेसिडेंट जो बाइडेन ऑफिस हेक पाइब कक्तरखिबन।
ꯂꯥꯝꯕꯗ ꯂꯤꯒꯦꯜ ꯑꯃꯁꯨꯡ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁ ꯀꯃꯤꯁꯟ ꯀꯦꯝꯄꯦꯟ ꯀꯧꯕ ꯇ꯭ꯔꯥꯟꯁꯖꯦꯟꯗꯔ ꯇ꯭ꯔꯨꯞꯁꯤꯡꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕ ꯒ꯭ꯔꯨꯞ ꯑꯅꯤꯅ ꯍꯟꯗꯛꯁꯨ ꯕꯦꯟ ꯇꯧꯅꯅꯕ ꯍꯣꯠꯅꯕꯗ ꯊꯦꯡꯅꯒꯅꯤ ꯍꯥꯏꯅ ꯋꯥꯁꯛꯂꯤ꯫ ꯆꯍꯤ 7ꯀꯤ ꯃꯃꯥꯡꯗꯁꯨ ꯇ꯭ꯔꯥꯟꯁꯖꯦꯟꯗꯔ ꯇ꯭ꯔꯨꯞꯁꯤꯡ ꯕꯦꯟ ꯇꯧꯅꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏꯅ ꯃꯥꯏ ꯄꯥꯛꯅ ꯊꯤꯡꯕ ꯉꯝꯈꯤ ꯍꯥꯏꯅ ꯂꯥꯝꯕꯗ ꯂꯤꯒꯦꯜꯒꯤ ꯑꯦꯟꯇꯣꯅꯤ ꯁꯥꯁꯥ ꯕꯨꯁꯅ ꯍꯥꯏꯈꯤ꯫ ꯑꯁꯤꯒꯨꯝꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯌꯥꯝꯅ ꯇꯝꯊꯤꯕ ꯑꯣꯏꯕꯇ ꯅꯠꯇꯅ ꯌꯥꯝꯅ ꯑꯔꯥꯟꯕ ꯑꯃꯁꯨꯡ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯔꯝꯅ ꯑꯩꯈꯣꯏꯒꯤ ꯇꯦꯛꯇ ꯀꯥꯏꯗꯕ ꯑꯃꯁꯨꯡ ꯉꯥꯛꯁꯦꯜꯗ ꯑꯀꯥꯏꯕ ꯄꯤ꯫ ꯑꯩꯈꯣꯏꯅ ꯃꯃꯥꯡꯗ ꯋꯥꯁꯛꯈꯤꯕ ꯑꯗꯨꯒꯨꯝꯅ ꯍꯧꯖꯤꯛꯁꯨ ꯑꯩꯈꯣꯏꯅ ꯊꯤꯡꯅꯅꯕ ꯀꯟꯅ ꯍꯣꯠꯅꯒꯅꯤ ꯍꯥꯏꯅ ꯇ꯭ꯔꯥꯟꯁꯖꯦꯟꯗꯔ ꯒ꯭ꯔꯨꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯑꯣꯏ ꯑꯃꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯆꯥꯎꯔꯥꯛꯅ ꯁꯤꯇꯤꯖꯦꯟ 3,00,000 ꯔꯣꯝ ꯒꯖꯥꯒꯤ ꯈꯥ ꯊꯪꯕ ꯁꯔꯨꯛꯇꯒꯤ ꯑꯋꯥꯡ ꯊꯪꯕ ꯁꯔꯨꯛꯇ ꯂꯩꯕ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ ꯍꯥꯏꯅ ꯀꯇꯥꯔꯒꯤ ꯐꯣꯔꯦꯟ ꯃꯤꯅꯤꯁꯇ꯭ꯔꯤ ꯁ꯭ꯄꯣꯛꯄꯔꯁꯟ ꯃꯖꯤꯗ ꯑꯜ ꯑꯟꯁꯥꯔꯤꯅ ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯇ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯤꯗꯤꯌꯥꯗ ꯄꯥꯎ ꯇꯝꯕꯗ ꯑꯜ ꯑꯟꯁꯥꯔꯤꯅ ꯍꯥꯏꯈꯤ ꯍꯃꯥꯁꯅ ꯍꯣꯁꯇꯦꯖꯁꯤꯡꯒꯤ ꯃꯔꯝꯗ ꯀ꯭ꯔꯤꯇꯤꯀꯦꯜ ꯏꯟꯐꯣꯔꯃꯦꯁꯟ ꯃꯤꯗꯤꯌꯦꯇꯔꯁꯤꯡꯗ ꯐꯪꯍꯜꯂꯤ꯫ ꯃꯍꯥꯛꯅ ꯍꯥꯏ ꯂꯥꯟꯖꯦꯟꯅꯔꯕ ꯄꯦꯂꯦꯁꯇꯥꯏꯟꯁꯤꯡꯕꯨ ꯒꯖꯥꯒꯤ ꯑꯋꯥꯡ ꯊꯪꯕ ꯁꯔꯨꯛꯇ ꯍꯟꯕꯒꯤ ꯑꯌꯥꯕ ꯄꯤꯕꯗ ꯏꯖꯔꯦꯂꯤ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯃꯃꯥꯡꯗ ꯌꯦꯠꯂꯝꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯏꯁꯨꯁꯤꯡ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤꯅ ꯀꯣꯛꯍꯜꯂꯦ꯫ ꯁꯤꯇꯤꯖꯟꯁꯤꯡ ꯇꯦꯛꯇ ꯀꯥꯏꯗꯅ ꯑꯋꯥꯡ ꯊꯪꯕ ꯁꯔꯨꯛꯇ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯅꯕ ꯖꯣꯏꯟꯠ ꯀꯇꯥꯔꯤ ꯏꯖꯤꯞꯁꯤꯌꯟ ꯀꯃꯤꯇꯤꯒꯤ ꯈꯨꯠꯊꯥꯡꯗ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯖꯤꯞꯁꯤꯌꯟ ꯄꯥꯔꯠꯅꯔꯁꯤꯡꯒ ꯊꯕꯛ ꯇꯧꯃꯤꯟꯅꯔꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯍꯣꯁꯇꯦꯖꯁꯤꯡꯒꯤ ꯃꯇꯥꯡꯗ ꯑꯦꯒ꯭ꯔꯤꯃꯦꯟꯗ ꯄ꯭ꯔꯣꯒ꯭ꯔꯦꯁ ꯂꯩꯔꯦ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯊꯥ 15 ꯅꯝꯗꯨꯅ ꯂꯥꯟꯖꯦꯜꯍꯜꯂꯕ ꯃꯇꯨꯡ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯇ ꯄꯦꯂꯦꯁꯇꯥꯏꯟ 1,000 ꯍꯦꯟꯅ ꯒꯖꯥ ꯁꯤꯇꯤ ꯑꯃꯁꯨꯡ ꯑꯋꯥꯡ ꯊꯪꯕ ꯁꯔꯨꯛꯇ ꯂꯩꯕ ꯃꯌꯨꯝꯁꯤꯡꯗ ꯍꯟꯕ ꯍꯧꯈꯤ꯫ ꯏꯖꯔꯦꯂꯤ ꯍꯣꯁꯇꯦꯖ ꯑꯔꯕꯦꯜ ꯌꯦꯍꯨꯗ ꯑꯃꯁꯨꯡ ꯑꯇꯩ ꯑꯅꯤ ꯏꯔꯥꯏ ꯅꯨꯃꯤꯠ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯊꯥꯗꯣꯛꯅꯕ ꯌꯥꯅꯕ ꯑꯃ ꯍꯃꯥꯁ ꯑꯃꯁꯨꯡ ꯏꯖꯔꯦꯂꯤ ꯃꯔꯛꯇ ꯌꯥꯅꯕ ꯄꯨꯔꯛꯂꯤ ꯍꯥꯏꯅ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯄꯁꯨ ꯂꯩꯈ꯭ꯔꯕꯅꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯁꯤꯔꯤꯌꯥ ꯏꯔꯥꯛꯇ ꯀꯔꯗꯤꯁ ꯃꯤꯂꯤꯇꯦꯟ 15 ꯀꯥꯞꯇꯨꯅ ꯍꯥꯠꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯁꯤꯔꯤꯌꯥꯒꯤ ꯑꯋꯥꯡ ꯊꯪꯕ ꯁꯔꯨꯛꯇ ꯀꯔꯗꯤꯁ ꯃꯤꯂꯤꯇꯦꯟ 18 ꯑꯃꯁꯨꯡ ꯏꯔꯥꯛꯇ 2 ꯍꯥꯠꯈ꯭ꯔꯦ ꯍꯥꯏꯅ ꯇꯔꯀꯤꯅ ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠꯇ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯃꯃꯥꯡ ꯆꯌꯣꯜꯗ ꯍ꯭ꯋꯥꯏꯠ ꯍꯥꯎꯁꯇ ꯑꯣꯐꯤꯁ ꯄꯥꯏꯕ ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯗꯒꯤ ꯑꯟꯀꯥꯔꯥꯅ ꯌꯨꯑꯦꯁ ꯑꯦꯂꯥꯏꯁꯤꯡꯒ ꯁꯝꯅꯕ ꯐꯥꯏꯇꯔꯁꯤꯡꯒꯤ ꯃꯊꯛꯇ ꯀꯦꯝꯄꯦꯟ ꯀꯟꯈꯠꯂꯛꯂꯤ꯫ ꯇꯔꯀꯤꯒꯤ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯍꯥꯏꯈꯤ ꯁꯤꯔꯤꯌꯥꯗ ꯅ꯭ꯌꯨꯇ꯭ꯔꯦꯂꯥꯏꯖ ꯇꯧꯈ꯭ꯔꯕ ꯀꯔꯗꯤꯁ ꯐꯥꯏꯇꯔꯁꯤꯡ ꯑꯗꯨ ꯂꯣꯅ ꯌꯥꯗꯕ ꯀꯔꯗꯤꯁ ꯋꯥꯔꯀꯔꯁ ꯄꯥꯔꯇꯤ (PKK) ꯑꯃꯁꯨꯡ ꯁꯤꯔꯤꯌꯟ ꯀꯔꯗꯤꯁ YPG ꯃꯤꯂꯤꯁꯤꯌꯥ ꯌꯥꯎꯕꯁꯤꯡꯅꯤ ꯍꯥꯏꯔꯤ꯫ ꯇꯔꯀꯤꯅ PKK ꯑꯃꯁꯨꯡ YPG ꯑꯃꯠꯇ ꯑꯣꯏꯅ ꯂꯧꯏ ꯑꯃꯁꯨꯡ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯁꯅ ꯃꯈꯣꯏꯕꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯒ꯭ꯔꯨꯞꯁꯤꯡ ꯑꯣꯏꯅ ꯂꯧꯏ꯫ PKKꯕꯨ ꯇꯦꯔꯣꯔꯤꯁꯠꯁꯤꯡ ꯑꯣꯏꯅ ꯂꯧꯏ ꯑꯗꯨꯕꯨ YPGꯕꯨ ꯁꯤꯔꯤꯌꯥꯗ ꯏꯁꯂꯥꯃꯤꯛ ꯁ꯭ꯇꯦꯠꯀ ꯂꯥꯟꯊꯦꯡꯅꯅꯕ ꯃꯔꯨꯑꯣꯏꯕ ꯑꯦꯂꯥꯏꯁꯤꯡ ꯑꯣꯏꯅ ꯔꯤꯀ꯭ꯔꯨꯠ ꯇꯧꯏ ꯍꯥꯏꯔꯤ꯫ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯇꯔꯀꯤꯅ ꯋꯥꯁꯤꯡꯇꯟꯗ YPG ꯁꯧꯒꯠꯄ ꯇꯣꯛꯅꯅꯕ ꯇꯛꯁꯤꯟꯗꯨꯅ ꯂꯥꯛꯂꯤ ꯑꯃꯁꯨꯡ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯖꯣ ꯕꯥꯏꯗꯦꯟꯒꯤ ꯃꯃꯥꯡꯗ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯅ ꯆꯠꯂꯝꯕ ꯄꯣꯂꯤꯁꯤ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯔꯤꯚꯥꯏꯁ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯇꯔꯀꯤꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯀꯤ ꯈꯨꯠ ꯊꯣꯛꯅꯕꯒꯤ ꯔꯤꯄꯣꯔꯠ ꯑꯗꯨ ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯈꯔꯒꯤ ꯃꯅꯨꯡꯗ ꯑꯅꯤꯔꯛ ꯁꯨꯕꯅꯤ ꯍꯥꯏꯔꯤ꯫ ꯇꯔꯀꯤꯅ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ ꯀꯔꯗꯤꯁ ꯃꯤꯂꯤꯇꯦꯟ 18 ꯑꯗꯨ ꯍꯥꯠꯈꯤꯕꯅꯤ꯫ ꯃꯃꯥꯡ ꯊꯥꯗ ꯁꯤꯔꯤꯌꯥꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯕꯁꯔ ꯑꯁꯗ ꯂꯧꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯇꯔꯀꯤꯁ ꯐꯣꯔꯁꯁꯤꯡ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯑꯦꯂꯥꯏꯁꯤꯡꯅ ꯁꯤꯔꯤꯌꯥꯗ ꯀꯔꯗꯤꯁ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯒ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯂꯥꯟ ꯁꯣꯛꯅꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯇꯔꯀꯤꯅ ꯍꯥꯏꯈꯤ ꯌꯨꯑꯦꯁꯅ ꯁꯧꯒꯠꯄ ꯑꯃꯁꯨꯡ ꯀꯔꯗꯤꯁ YPG ꯌꯥꯎꯕ ꯑꯝꯕ꯭ꯔꯦꯂꯥ ꯒ꯭ꯔꯨꯞ ꯑꯃ ꯑꯣꯏꯔꯤꯕ ꯁꯤꯔꯤꯌꯟ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯐꯣꯔꯁꯀ ꯈꯨꯠ ꯃꯥꯏ ꯄꯥꯛꯅ ꯊꯥꯗꯣꯛꯄ ꯇꯥꯏ ꯅꯠꯇ꯭ꯔꯕꯗꯤ ꯃꯤꯂꯤꯇꯔꯤ ꯏꯟꯚꯦꯁꯇꯦꯁꯟ ꯑꯃ ꯃꯥꯌꯣꯛꯅꯔꯛꯄ ꯌꯥꯏ ꯍꯥꯏꯔꯤ꯫ ꯖꯣ ꯕꯥꯏꯗꯦꯟ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯃꯈꯥꯗ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯁꯅ ꯁꯤꯔꯤꯌꯥꯗ SDF ꯑꯃꯁꯨꯡ YPG ꯃꯤꯆꯪ ꯆꯪꯗꯨꯅ ꯂꯥꯟꯃꯤ 200,000 ꯔꯣꯝ ꯂꯩꯈꯤ ꯍꯥꯏꯔꯤ꯫ ꯃꯥꯂꯦꯝꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯏ ꯄꯥꯎꯁꯤꯡꯕꯨ ꯃꯤꯌꯥꯝꯗ ꯌꯧꯍꯟꯗꯨꯅ ꯃꯤꯌꯥꯝꯒꯤ ꯃꯤꯠ ꯅꯥꯀꯣꯡ ꯑꯣꯏꯍꯜꯂꯤꯕ ꯏꯄꯥꯛ ꯇꯤꯚꯤ ꯅ꯭ꯌꯨꯁ ꯍꯥꯏꯕ ꯅ꯭ꯌꯨꯁ ꯅꯦꯠꯋꯥꯔꯛꯀꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯃꯗꯤ ꯐꯦꯁꯕꯨꯛ ꯄꯦꯖ ꯑꯁꯤꯕꯨ ꯑꯗꯣꯝꯅ ꯂꯥꯏꯛ, ꯁꯤꯌꯔ, ꯐꯣꯂꯣ, ꯀꯃꯦꯟꯠ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗꯨꯅ ꯇꯨꯡ ꯀꯣꯏꯅ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯅꯅꯕ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯏꯖꯔꯤ꯫